तरानिथोई सुब मणिपुर विधान सभा की तरुक सुब मिफमद कुकीजो एमएलए तरामक सरुक यागनी हाइबगी थाजब लई सीएम पाव असी ngasi nungthil phongkhiba kanglaipa ki maira pawsedagi laukhachabane tha asigi kunthraga mathoidagi haugadoriba taraga nithoi suba manipur vidan sabha ki taruk suba mifamda kukizo MLA taramak saruk yanaba assembly ki maikaidagi khangan khibaga loinana chief minister masagi maikaidagi invite tawkhre haire ngasi chief minister office ta pangthokiba thauram amaga mari leinana pawmi singna hangba wahang amagi pawkhum piraduna chief minister na haikhe soidana makhoi assembly ki mifamda saruk yabaga loinana cooperation pigani haibagi thajaba lei haikhe panba yabadi mamangi assembly mifamdadi kuki MLA sing saruk yakhidavane kuki militant singna kamongda farmhouse ama mai thadok lamle pawasi ngasi nungthil phongkhiba kanglaipa ki maira pawsedagi lokhatchabane ngarang ahing nongyai matung pung 12 minute kunthra rom taba matamda konthojam kendra gi nambol police station gi manung channa kamong maisnam maning laikai singkhongda leiba farmhouse ama kuki militant singna mai thadok tuna mangalamle mai thakraba farmhouse asi kamong maisnam laikai da leiba samom syam sundar chahi hompu apokba laikhidraba samungau koba miyoi amagene farmhouse asi kamong singkhongdagi meter chama muk lamna leibane farmhouse asida lau singuga mari leinaba polam sing thampam oina sizinabane kuki militant singna mai tharamba duda farmhouse asida thamba lau singuga mari leinaba fertilizer har yauna atai mechingi polam singsu mai chakhrei mai chakhiba mafam asida ngasi konthokjam kendra gi MLA oibada natana health minister oiriba Dr. Sapam Ranjan na chatuna haktheng na yengsan khrei